Welcome back friends. Ngasigi Bank Nifty da morning da yam phajaba move ama straight ta thadharaba matungda kamdauna opening jaga dagi hena mathakta kari bano haibagi maram ahanbada jijik Bank Nifty uptrend ni jijik ma laiba jaga je uptrend ni maram aduna buyer mapa yoruba matamda maje kakhalakibane yengsi ahanbada sina index ko index da akhona kari uri first 5 minute ta ngarangi low mana break pire sima phajare ko adagi sina future sa mana 5 minute ta sigi break pire sigi break piro matungda market se strong selling da dum chatkre mamangi leiba support amaju 5 minutes na dum thugaire aduga amma ani ahum mafam ahum ni mana si touch tawruri ngarangi low ne mamang ambagi low ne swing low ne degi buyer active oigiba buyer exam active oigiba jaga amagi sisu thugairam meba ngasigi morning gi sharp selling sida khoina kari ubu phangi sona kangi index tadi amuk chumibra chanaribra du yengbiyo sa break period chanare second da break period chanare third da break pidre swaida maje swaida gi buyer si lawre ko amuk yengsi future da amuk yengsi future da huji phawo kaidriba amdi leiri minor trend line am leiri khege resistance haitare sida trend line amdi leiri masi jibakti dum si yaudribakti seller phajagiroi jiki market nasidagi move up side move khara hore ki jaga je wakanda sigi lai sigi zone je wakanda blue color hoiba sigi zone je wakanda koina market se buy jangadra sell jangadra dudi sida oirani si jaga je yorakani habagi thajabadi le asigi market sina ada mug yengsi sigi future sida koina volume o phange volume analysis fazana tawgadabani morning da volume thadhara matungda support jaga sida thugai ge haibagi matagum achobo volume ama changjale sida volume achom changjale karamba candle da sigi 9:30 gi candle se 5 minute ki 9:30 candle se da achobo volume changjale break piba ngam haude break ma sigi support line je break pi haude achobo volume amma changaga break pi haude matamda magi mathakta sidaida close tawri je masi je yam trading de yam phajari je sini thugai ge tawraba amma ngamdragadi selling je dum masam thanta magi market se lokthok jagibane ngarang je yengsi ngarang je market morning da market se down chatle mathakta macha mala retracement macha market te sida selling sigi sida kangu je morning da mukaidawi sigi makha sida maje open tawre week oina open tawre ngarang ga yengnarodi makha rom da phajaba mongda week market opening je week oi aduna ni masigi buyer gi leibham je yambana swai gi anak basi loi gareba size anak basi loi gareba kana wal hawrige haibada sigi jaga de tangai hawreba kaigi holding tawriba jaga kangu je si jaga sineba yam phajaba buy support leib jaga sini sinate adubu khoina sida khoina kari yengba yage haibada hojiki hariba sidaida support lawkhra matungda support lawba ngamgre volume confirmation pire plus price action yengba matamda price action amung nainarappa matamda kaidawe hariba sigi jaga sida khoina price action macha amtang naina thokse sida am lere around swai jaga sida ko okay sina support zone yenglakadoni kaija asu phajate red highlights
ꯁꯤꯁꯤꯒ ꯑꯅꯤꯁꯦ ꯁꯞꯄꯣꯔꯠ ꯖꯣꯟ ꯑꯣꯏꯔꯕꯅꯦꯕ ꯂꯧꯊꯣꯛꯈ꯭ꯔꯁꯦ ꯁꯤ ꯑꯅꯤꯁꯦ ꯁꯞꯄꯣꯔꯠ ꯖꯣꯟ ꯑꯣꯏꯔꯦ ꯀꯗꯥꯏꯋꯥꯏꯗ ꯀꯟꯐꯔꯃꯦꯁꯟ ꯄꯤ ꯁ꯭ꯋꯥꯏꯒꯤ ꯀꯦꯟꯗꯜ ꯖꯒꯥꯁꯤꯡꯁꯤꯗ ꯄꯤꯌꯦꯕ ꯃꯥꯅ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯁꯞꯄꯣꯔꯠ ꯊꯦꯡꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯀꯗꯥꯏꯋꯥꯏ ꯈꯪꯉꯤ ꯁꯤ ꯖꯒꯥꯁꯤꯗ ꯈꯪꯉꯦꯕ ꯃꯣꯔ ꯗꯦꯟ ꯉꯁꯤꯒꯤ ꯑꯣꯄꯅꯤꯡ ꯐꯥꯎ ꯌꯧꯁꯜꯂꯛꯏ ꯁꯤꯗꯩ ꯈꯔ ꯍꯦꯟꯅꯐꯥꯎ ꯆꯠꯂꯤ ꯑꯗꯣ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯀꯣ ꯑꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯣ ꯇꯥꯔꯒꯦꯠꯇꯤ ꯑꯗꯨꯝ ꯉꯁꯤꯒꯤ ꯍꯥꯏ ꯖꯒꯥꯁꯤ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯑꯦꯟꯇ꯭ꯔꯤ ꯐꯪꯉꯦ ꯑꯗꯨꯒ ꯇꯥꯔꯒꯦꯠꯀꯤ ꯖꯒꯥꯁꯨ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯑꯦꯟꯇ꯭ꯔꯤ ꯐꯪꯉꯛꯑꯀꯥꯟꯗ ꯁꯤꯒꯤ ꯂꯩꯁꯤꯗ ꯐꯪꯉꯛꯑꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯦ 270 300ꯀꯤ ꯄꯣꯏꯟꯠꯁ ꯃꯌꯥꯗꯤ ꯃꯥꯒꯤ ꯄꯤꯔꯝꯃꯦ ꯑꯩ ꯁꯥꯏꯠ ꯋꯦꯁ ꯌꯥꯝꯅ ꯆꯠꯇꯦꯀꯣ 1 time 2 times ꯈꯛꯇꯪ ꯁꯥꯏꯠ ꯋꯦꯁ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯁꯥꯡꯅ ꯊꯥꯒꯠꯂꯤꯕ ꯀꯦꯟꯗꯜꯅꯣ ꯌꯦꯡꯉꯨ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯑꯗꯨꯝ 300 ꯄꯣꯏꯟꯠꯗꯤ ꯑꯗꯨꯝ ꯌꯧꯔꯕꯅꯤ ꯁꯤꯗꯩꯗ ꯁꯤ ꯃꯇꯣꯟꯁꯤꯗ 348 ꯄꯣꯏꯟꯠꯁꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯖꯒꯥꯁꯤꯗꯒꯤ ꯀꯩꯗꯧꯋꯤ ꯉꯁꯤ ꯃꯥꯔꯀꯦꯠ ꯁꯤꯗꯩꯗ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯇꯧꯁꯟ ꯕꯥꯌꯔ ꯆꯪꯉꯛꯏꯕ ꯕꯥꯌꯔ ꯈꯨꯗꯤꯡꯃꯛꯁꯦ ꯍꯣꯜ ꯇꯧꯔꯦ ꯁꯨꯝꯅ ꯆꯞ ꯆꯥꯕ ꯁꯞꯄꯣꯔꯠ ꯔꯦꯖꯤꯁꯇꯦꯟꯁ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯑꯦꯟ ꯚꯣꯂꯨꯝ ꯁꯤ ꯑꯍꯨꯝꯁꯦ ꯅꯩꯅꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯥꯔꯀꯦꯠ ꯑꯣꯄꯅꯤꯡ ꯀꯗꯥꯏꯋꯥꯏꯗꯒꯤ ꯑꯣꯄꯟ ꯇꯧꯔꯛꯏ ꯍꯥꯏꯕ ꯁꯤꯁꯤꯡꯁꯦ ꯃꯔꯤꯁꯦ ꯅꯩꯅꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯖꯕ ꯇ꯭ꯔꯦꯠ ꯐꯪꯉꯦꯕ ꯍꯌꯦꯡꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯌꯦꯡꯁꯤꯀꯣ ꯍꯌꯦꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯒꯦꯞ ꯑꯞ ꯊꯣꯛꯑꯕ ꯍꯌꯦꯡꯁꯦ ꯃꯥꯔꯀꯦꯠꯁꯦ ꯒꯦꯞ ꯑꯞ ꯊꯣꯛꯑꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯌꯦꯡꯒꯤ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯃꯥꯔꯀꯦꯠꯁꯦ ꯀꯗꯥꯏꯗ ꯑꯣꯄꯟ ꯇꯧꯔꯛꯏꯅꯣ ꯁꯤꯃ ꯅꯝꯕꯔ 1 ꯄꯣꯏꯟꯠ ꯑꯣꯏꯔꯦ ꯃꯥꯔꯀꯦꯠ ꯀꯗꯥꯏꯗ ꯑꯣꯄꯟ ꯇꯧꯔꯛꯏꯅꯣ ꯒꯦꯞ ꯑꯞ ꯑꯣꯏꯔꯒꯗꯤ ꯀꯔꯝꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯁꯤꯖꯤꯟꯅꯒꯗꯕ ꯁꯤꯗꯒꯤ ꯑꯣꯄꯟ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯁꯞꯄꯣꯔꯠ ꯑꯦꯔꯤꯌꯥꯗ ꯌꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯊꯛꯂꯣꯝꯗ ꯀꯥꯈꯤꯕ ꯑꯃ ꯄꯣꯏꯟꯠ ꯀꯌꯥ ꯄꯣꯏꯟꯠ 400 ꯑꯗꯒꯤ ꯃꯈꯥꯔꯣꯝꯗꯅ ꯀꯩꯗꯧꯏ ꯃꯥꯔꯀꯦꯠꯁꯦ ꯒꯦꯞ ꯗꯥꯎꯟ ꯊꯣꯛꯑꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯁꯞꯄꯣꯔꯠ ꯂꯩꯔꯨꯔꯤꯕ ꯖꯒꯥꯁꯤꯗ ꯌꯩꯔꯒ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯀꯥꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯔꯣꯝꯗ ꯒꯦꯞ ꯗꯥꯎꯟ ꯊꯣꯛꯄꯩꯗꯤ ꯃꯑꯣꯡ ꯑꯅꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤꯗꯩꯗ ꯒꯦꯞ ꯗꯥꯎꯟ ꯊꯣꯛꯑꯦ ꯑꯃꯔꯣꯝꯗꯅ ꯃꯊꯛꯂꯣꯝꯗ ꯍꯥꯟꯅ ꯌꯩꯔꯨꯔꯒ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯑꯃ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠ ꯀ꯭ꯂꯣꯖꯤꯡꯒ ꯍꯥꯏꯔꯨꯔꯒꯗꯤ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗ ꯒꯦꯞ ꯑꯞ ꯊꯣꯛꯀꯅꯤ ꯒꯦꯞ ꯑꯞ ꯊꯣꯛꯑꯀꯥꯟꯗ ꯀꯩꯗꯧꯅꯤ ꯕꯥꯌꯔ ꯍꯣꯜ ꯇꯧꯔꯒ ꯂꯩꯈꯤꯕ ꯀꯥꯡꯕꯨ ꯒꯦꯞ ꯑꯞ ꯊꯣꯛꯑꯒ ꯃꯣꯔꯅꯤꯡꯗ ꯁꯤꯒꯤ ꯃꯊꯛꯁꯤ ꯌꯧꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯣꯏ ꯁꯦꯂꯤꯡ ꯁꯥꯏꯠꯇ ꯑꯃꯨꯛ ꯌꯦꯡꯉꯛꯀꯅꯤ ꯃꯣꯔꯅꯤꯡꯗ ꯒꯦꯞ ꯑꯞ ꯊꯣꯛꯑꯒ ꯁꯤ ꯖꯒꯥꯁꯦ ꯌꯧꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯇꯧꯔꯨꯔꯤꯕ ꯀꯥꯡꯕꯨꯗꯣ ꯃꯗꯨ ꯂꯣꯏꯅꯃꯛ ꯑꯦꯛꯖꯤꯠ ꯇꯧꯊꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯀꯔꯤ ꯎꯔꯛꯑꯅꯤ ꯁꯦꯂꯤꯡ ꯄ꯭ꯔꯦꯁꯔ ꯎꯔꯛꯑꯅꯦꯕ ꯁꯦꯂꯤꯡ ꯄ꯭ꯔꯦꯁꯔꯅ ꯀꯌꯥꯐꯧ ꯂꯥꯛꯄ ꯌꯥꯏ ꯅꯤꯌꯔꯂꯤ ꯉꯁꯤꯒꯤ ꯍꯥꯏ ꯁ꯭ꯋꯥꯏꯐꯧ ꯂꯥꯛꯄꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝꯅ ꯂꯩ ꯁꯤ ꯌꯧꯔꯦꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯦꯜ ꯇꯧꯒꯗꯕ ꯅꯠꯇꯦ ꯀꯔꯤ ꯆꯪꯉꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯑꯦꯅꯥꯂꯥꯏꯁꯤꯁ ꯚꯣꯂꯨꯝ ꯀꯟꯐꯥꯔꯃꯦꯁꯟ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯆꯪꯉꯤ ꯁꯤꯅ ꯍꯌꯦꯡꯒꯤ ꯄ꯭ꯔꯦꯗꯤꯛꯁꯟ ꯃꯊꯛꯂꯣꯝꯗ ꯒꯦꯞ ꯑꯞ ꯊꯣꯛꯑꯒ ꯃꯈꯥꯔꯣꯝꯗ ꯇꯦꯁ ꯇꯧꯔꯝꯃꯒ ꯆꯠꯈꯤꯕꯅ ꯑꯩꯈꯣꯏꯗ ꯇꯥꯔꯒꯦꯠ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯅꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯄꯤꯛꯀꯅꯤ ꯑꯣꯄꯟ ꯇꯧꯔꯨꯔꯒ ꯃꯊꯛ ꯀꯥꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯂꯤꯡ ꯃꯑꯣꯡꯗ ꯌꯦꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯩꯒꯨꯝꯕ ꯕ꯭ꯔꯦꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯤꯒꯤ ꯃꯊꯛꯁꯤꯗꯩꯗꯀꯣ ꯁꯤꯗ ꯇ꯭ꯔꯦꯜ ꯂꯥꯏꯟ ꯑꯃꯗꯤ ꯂꯩꯔꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯕ꯭ꯂꯨꯒ ꯌꯦꯜꯂꯣꯒ ꯑꯅꯤꯅ ꯌꯥꯟꯕ ꯁꯤꯒꯤ ꯖꯣꯟ ꯄꯔꯤꯡꯁꯦ ꯁꯤ ꯔꯦꯖꯤꯁꯇꯦꯟꯁ ꯖꯣꯟ ꯁꯤꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕ ꯔꯦꯖꯤꯁꯇꯦꯟꯁꯅꯤꯀꯣ ꯁꯤꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕ ꯔꯦꯖꯤꯁꯇꯦꯟꯁꯅꯤ ꯃꯥꯔꯀꯦꯠꯅ ꯒꯦꯞ ꯑꯞ ꯊꯣꯛꯑꯒ ꯁ꯭ꯋꯥꯏ ꯆꯪꯁꯤꯜꯂꯛꯑꯗꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯗ ꯁꯦꯂꯤꯡꯒꯤ ꯁꯤꯒꯅꯦꯜ ꯍꯦꯛ ꯄꯤꯔꯛꯑꯕ ꯆꯪꯕꯤꯔꯣ ꯉꯁꯤꯒꯤ ꯍꯥꯏ ꯀꯝꯄꯜꯁꯔꯤ ꯌꯧꯔꯛꯑꯅꯤ ꯑꯣꯀꯦ ꯁꯤꯅ ꯕꯦꯡ ꯅꯤꯐꯇꯤꯒꯤ ꯉꯁꯤꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯄ꯭ꯔꯦꯗꯤꯛꯁꯟ ꯃꯌꯥꯝꯅ ꯐ꯭ꯔꯦꯟꯁꯤꯡꯅ ꯆꯦꯅꯦꯜꯁꯤꯗꯩꯗ ꯇ꯭ꯔꯦꯗꯤꯡꯒꯤ ꯅꯣꯂꯦꯖ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯄ꯭ꯔꯤ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯗꯨꯝ ꯇꯧꯖꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯁꯤꯌꯔ ꯃꯤ ꯑꯇꯩꯗꯁꯨ ꯈꯪꯍꯟꯕꯤꯌꯨ ꯑꯣꯟꯂꯥꯏꯟꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ
ꯄꯤꯕ ꯌꯥꯕ ꯕꯦꯁꯤꯛ ꯄ꯭ꯂꯁ ꯑꯍꯦꯟꯕ ꯑꯩ ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯆꯪꯉꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦꯀꯣ ꯑꯣꯀꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ